More Sikkim village the gari accident over the kuki ama lokhada onthaduna sire hade. Naga kuki irang namaram oiraga lematakta lehoba Naga sinmi tarataret army CRPF no rescue tawraba matung loktak police station da sinakre hade. Thadawgi church lusingba ahum hatkhiba ambush adu kuki militant singna sathabani haina thamlakre. Thasigi tarahumdoida Kangpokpi district ki Kojim Kotland ambush athaduna Thadawgi church lusingba ahum hatkhiba aduga ataina asok apan Nanghankhiba adu kuki militant singna ni haina Liangmai Naga lup singna mara siraduna thawong adubu akanamongda condemn tawkre. Liangmai Naga Katimai Rongdi Manipur Liangmai Naga Students Union Manipur ki president amasung general secretary na puna thadrokpa cherola mana hai kuki amadi su sign tawnariba kuki militant singna dominate tawba Kotland khulda kuki community ki manungge oiba nungainadabana maram oiraga maralaitaba church ki lusingba ahum hatkhiba adu thamoi kainingai oi thawdo adugi matangda ningthina thijinba tawdana kuki KNP Manipur na hatuna Jalarong Naga amadi NSN IM da la namaran sizilakhe masigi matakta lokaina Naga ge ahalaman singna thambiramba lamda laisilaba lailon wifi group na Naga misam kya phajanduna thamke kuki singna phajan kiba Naga khunja singe manungda kharagi mari makhong khangba ngamdre thawong adubu yaningdaba phogdoktuna Naga volunteer singna kuki khunja khara Ireng village amasung Senapati district headquarters dagi phajilaga matung aswangam yauduna thadokki haire kuki singna SDSA ge president gi mathakta sirakliba aranba amadi yumpham yaudaba maraj sing adubu Liangmai Naga Katimai Rongdi Manipur na kanamongda condemn tawe kuki military singna mahero yauna phajin khibaduna maram oiraga mahero lup ase tangai phadana yaurokpaga loina condition amata yaudana khudakta Naga hostel sing adu thadoknaba demand tawraba sunga se phawba thadoroktuna leiri haire thawdo aduga mari lena Thadaw NP Manipur na thadrokpa cherol ge matungina laikhidraba Thadaw church lusingba sing adu kuki militant na hatpani hairo phawbada KSO Delhi and NRC gumba mahiro lup amana garang New Delhi ki Jantar Mantar da protest senduna Naga sing da marasi na bahonade case asiga mari lena na SIT semdriba phawbu natraga NIA da sinadriba asigi maram laikhidraba Thadaw church lusingba sing adu kuki burial site ta phumduna karigidamak Thadaw Baptist Association ki site ta phumna ba khallibano haiba khangnaraba wafamne mamang sahida maitai amasung kuki sing marakta ing tappa purangna ba sathakhiba mifamda saruk yarubagi damak suda laiba kuki militant group na Assam dagi Thadaw lusingba ama hatkhe maduna makhoi ase ing tappa pamdaba kalopni haiba mayek sengna takle haide arana paw kya sandoktuna irang sibu hena chawtho haliba sigi responsible kuki NP Manipur pugadabane masigi mathakta phajindana thamliba Naga misam singda fatanungda thoklabadi Naga singna tumina lei thokloi haide Liangmai Pui Naga Rongdi LPNR gi media cell na thadrokpa cherol na Thadaw Baptist Association gi lusingba ahum hatkhiba thawdo adubu akanamongda condemn tawbaga loinana laikhidraba singi mafamda awaba phongdorakle thawdo adugi matangda konsa khul Naga village dagi Naga khunja taruk kuki militant amasung lailon bai phai khulgi khunja singna phajin khiba du athu matamda condition amata yauduna thadorokna ba amadi maduda chenaba sing athu matamda phaduna serak pi gadabane Naga khunja taruk pu makhata na phajinduna thambana kedawnungda aphaba oirakloi amadi masidagi thorakpa aphafata pumba channel bu singna pu gadabane haide lavdamaste lairiba civil society organization church leader mahiroi lub amadi community lu singba singna khenaba sing kautoktuna violence thawdo asibu condemn tawpam thoi haire waktadagi matam suppagi oina tam thokle haire thasigi taramari da Assam police na waktadagi mari yauna mioi manga lupa crore 21.36 longge heroin amadi kaniga konana fabada yaukhiba waktagi mioi mari adu khul asidagi matam suppagi oina tam thokle haina waktagi CSO manga gi advisor Ziauddin Aribamna kwakta kaithalda ngarang pangthokpa pawgi mifamda lauthokre Shutdown manungda kuki miyamna Kangpokpida rally chatkhre haire kuki NP Manipur na kaukhiba pung nipunipat gi shutdown gi ahanba numita kuki jo miyamna Kangpokpi district ki modbungda protest rally ama chatkhre haire go to Committee on Tribal Unity ke banner makhata pangthokhiba protest rally aduna phajan khiba kuki jo khunja singbo aswangam yauduna thadoraknaba amadi thasagi tarahumdoi da church leader ahum hat khiba thaudoke asumba puthoknaba demand tawkhe protest rally adu modbung bazar dagi hauraga 4000
fawba chatke rally aduda saruk yakhiba singda misam miyamda security pinaba amade church lusingba ahum hatkhiba aduda senaba singi mathakta loge oiba action lokhatkadabane haina demand tawke protest rally aduda saruk yakhiba kuki NP Manipur gi president C.S. Ajang Khongsai kuki NP Sadar Hills ki president Thangmilen Kipgen amasung kotu gi chairman Lungthang Hauke yauna kuki jo civil society lusingba singna phajan khriba mi sing thadoknaba marilenaba authority na khudakta mi yengsang appeal tawke protester singna thaudo adugi matangda center na awangba thake investigation chathanaba amasung irang thokpa yaba singi district singi khul singda protection pibinaba demand tawke kuki NP ge information secretary Jang Haulun Haukib na pawmi singda haike kangpokpi amadi atai kuki zone khundaba mafam singda protest athariba se irang asina sohalaba emung manung singi awaba du khanghanaba amade phajinduna thamkhriba khunja singbu tek takaidana thadoraknaba rally asi satpane haire karigumba phajan khiba khunja sing thadoraktaba tarabadi makhatana democratic oiba khongjang sangsin khigane haire Nakalamaromdana kuki NP ki shutdown on National Highway 102 da gari chongarom Imphal changlakpa yadana panduna leire hare kuki NP Manipur na khanghautana me taramdoi dagi shutdown lauthokibana maram oiraga National Highway 02 ge Senapati district ki khongnem amadi ti khulen gi marakta truck sahum lom yauna bus amadi winger punna gari chonga gi mathakta Imphal da changlakpa yadana panduna leire hare shutdown asina maram oiraga National Highway paring asida Central Security Force ki gari natana makhal khudima ki gari senba left tuna leire khongjang asina maram oiraga lambi da driver sing passenger sing amadi transporter worker kya numit mari ni rom panduna lerak pasida khudong sadaba kya mayok na re haire kuki NP ki shutdown maram oiraga driver handyman singna seng kg da lupa chamaga kun amasung alu kg da lupa marphu da leiduna yamna wane khang le haire panduna lerakliba gari sing asigi manungda pochai puthok puchin tawba truck sing amasuk passenger puba bus sing yauri yamlaba gari sing palleba mafam singna highway paring asigi khonglem ti khulen amadi mayang khangla singbane mafam sing ase Dimapur romda handokpasu yadaba amasung Imphal tamna sangsilakpasu yadana panduna lerakliba gari sing ki manungdagi passenger bus amagi driver Sukur LS Bihari kauba mioi amana makhoina mayak naribu khudong sadaba sing pawmi sing ki khuthangda phongdorakre Mana hai lambi lamkhang da panduna laibanina gari sing asiga loina rakiba miyoi singi thaknaba ising phangdre hingnaba ki damak sadaba yadabanina mafam adu da 100 kilogram amada lupa chamakun amasung alu kilogram amada lupa marphu piduna leiraga chari maramasna thu matam da lenga na panduna leirakliba gari sing asimatik chaba security na ngak senduna lamthungpham tana purak piyo haike UNC gi deadline pung tara taruk amaga sangdokre haide United Naga Council UNC na kuki militant singna phajan khibataki mafam khangdana leiriba naga misam nupa taruk thadoraknaba thakiba matam loi kharba matung atopa pung tara taruk amaga sangdokre UNC na thadorokpa serol amagi matungina Manipur nga ki Home Department na mafam khangdana leiriba naga misam taruki khongoli naba security ki operation kankar handuna naga misam taruk tan leramba yai haina thajaba mafam singda thiba humbagi thabak chathaba hawkre haina khanghalakle manamasina sarkar na lokhaliba khongthang da mateng pangba oina hana UNC na me tara taruki nungthil pung ani phawbu ki manungda naga misam loina mak thadorokadabani haiba wafam adu me tara taret ngasi nungthil pung taruk phawba sangdokle hare UNC ki maikaida Home Department ki naga misam taruk thiba amadi kannaba security force singi apunba operation ama district administration amadi Police Authority yang changsinba hawre haba paw ama pirakpadagine langa ki maikaidagi naga misam singa se thamlamba yai haina singnaba mafam sing koisilaga area domination operation satharaka paksan athibagi thabak sathari singoma phibamda UNC na deadline ki matam sangdokpagi ayaba pikhibane karigumba piriba matam asiki matungda pamdaba thodok sing thorakpa tarabadi madugi daita UNC na puro haide naga civil society group singi marakta misam sing phajan khibasina maram oiraga chauna nungnangba ama leiribane security agency singi maikaidagichu mi phabada chenaba sing thidoktuna makhoina leramba yai thajaba mafam singda changsinduna thiba humba hawhankhre UNC na piriba matam asigi manungda mafam khangdana leiriba naga misam taruk adubu phangnaba honabada makok thongba official kayade ahing nungthil tumnadre haide Nakalamaromda phajin khiba naga misam taruk numit marini suro phawba thadora khidre phatanungda thoklabadi lengangna teksak pugadabani haina asangka sana pongdokre
kuki terrorist micham taranipan phajan kibagi manungda naga nupi taranithoi thadorok panatana lemhauliba nupa taruk hojuk phawba thadorok tabadagi naga ki lok kya na makhoibu tekta kaidana thado hanbi haiduna ngarang makhan khulgi gate changpham da changsin kiba wakat khongjang da saruk yakiba asang ka san hai lamdam sida atarakham leitana haningbu matam da mi panghata hatpagi thabak chatharakpa hojiksu leptre makhoige mathakta manipur amadi india laga na karisu tawba ngamdana kuki narco terrorist singbu yokhatuna thamlakpa si khudakta leptrabade tamba ngamdaba thaudok ya thorakpa yai masida natana tolopidunu thamliba central force micham miyam ngakpa ngamloitaba oirabadi lamdam asidagi chatpikhro miyam punna manipur ngaksarage haike manam khatana high courtland amadi courtjim gi thaudokta lekhidraba singi maphamda nungaitaba phongdokle adubu madugi damak micham pharaga onnaibadi hemale nupi angangda khut thaba khulmai thabagi thabak chathariba kuki terrorist singi mathakta lengangna action lokhatpa ngamdriba karigino hangke ing tapa purake harabadi terrorist sing phaduna lengangna action lokhatpam thoi terrorist ki thawong chathariba singi mathakta lokhatpam thokpa action lokhatpa ngamdaba sina lengangna su misam miyam otnaibada yaurabra hangke asuguma thawong chathariba singi mathakta aikhoi amatoina yellow phuru punsinduna lepmenabana afaba khongthang oigane misam miyam ngakpa ngamdaba terrorist singi mathakta action lokhatpa ngamdaba si ikainingai ni amasung justice leitre takpani haina su phongdokhe yellow phurup sing safaba oidre haiba tabani maramasina karigoma manipur legakna kuki terrorist singna phajinduna thamliba misam taruk asida phatanungda tholakpa matamda lemna amata tharoi khundaminariba phurup sing nungsi sanana hingminaba pami adubu phatanungda thoraklapati madugi teksak pumba legakna pugadabani haina su asanka sana phongdokhe Sahi marirom asida singda lamai sakpagi BIRS alert lising mapan gasani taranipan phangke haina GFW na phongdorakre Churchanpur na umang khwaidagi yamna kokthokli haire haukiba sahi 2022 gi May 16 dagi satliba sahi 2026 gi May 11 phawda Manipur gi singi district singda lairiba umang singda lamai chakpagi BIRS alert lising mapan gasani taranipan phangki haina GFW na report tawbaga loinana 2001 dagi na 2025 phawda hana leramba Manipur gi umang gi saruk hectare lakh ani lising humdra mangkre haina khwaidagi noba report amana haide WRI na develop tawba real-time data amasu satellite imagery gi matenga loinana open source web-based platform ama oiriba global forest watch na malang tongan phomsingda umang kya da lamai chalakpagi alert pibaga loinana umang kokthokpa lamai chalakpa amadi lamsing sijinabagi thabak sing ase khanghanduna government sing research tawriba sing amadi miyam da holagliba kya du khanghanbaga loinana umang sing bungak tuna thamnabagi ithil piraga lakle haukiba chahi konlomas te ser sigi ainga samadi nongjunung sagi changda yamna chauna ahongba lakle haibasi su miyamna hena thoidokna khangnarba ngaktani karigidamakta nongjunung samasung ainga sada chauna ahongba laklebano gi asawu maram ama hairagadi status gi singi district sing da leramba umang kya ama patakna kokthoklaga popi pambi sing thariwa sisu amane state government na haukiba chahi mangarong gi mamang dagi singi district sing da maroina kuki sing na khundariba mafam sing da sing mai kya lamai thaduna kokthoklaga popi pambi sing thariba si yaroi haibagi war on drugs saba asawu drive ama chathaba haukrabane Churchanpur amasung Technopol district ki singmai kya kokthokre habagi drone footage aerial video footage kya amasung state government na puthokpa laikre asiguma serak asida global forest watch na khwaidagi nowo report ta status gi umang kya haukiba sahi khara sida makre Churchanpur district yauna atai singi district khara da laiba singi umang singda pak chauna mai sai habagi BIRS alert sing satellite imagery digi phangki haina phongdorakle 2001 dagi na 2025 phawgi manungda uwa kya manghaleba maphanggi manungda Churchanpur district na sada 54 ki uwa manghanduna khwaidagi makokta leide status gi district singda sangsata hectare lising kuntra umang manghali haina paba matamda Churchanpur district ki oina di hectare lising mar funitoi manghali haire 2000 dagi na 2020 phawda status gi oina nahona na uwa yokhalak liba apunba pak chawa se hectare lising tara tarukni India pumbagi oina umang nahona semgalak liba sigi oina yengbada chada 0.88 khaktani haire 2001 dagi na 2025 phawgi manungda Churchanpur district ta uwa punna hectare samriga hompu lamai chakpa khakta da manghankhe aduga atai yanthatpa khokthokpa yauragana punna hectare lising marphuni thoi manghankhe sahi sigi April kumapan dagi May 3 phawda disturbance alert 3 phangkhe aduga May 3 dagi May 13 phawgi manungdana
BIIRS Fire Alert Kuntranithoi Phangkhe masigi manungda sada tarukti High Confidence Alert singni asomna 2022 gi May 16 dagi chahi asigi May 13 phawbada Churchanpur gi oina alert asi punna satret ko humdramathoi phangkhe haina Global Forest Watch gi report asna haide numit mangani phawbugi manungda khudam sangdam pothokadabani haina kokomina phongdokhrei Tronglaubi mi hatki matangda Bijoy na phongdokhiba wafam tarai tarai yengba yade numit mangani phawbugi manungda miyamda khudam sangdam sengna puthokadabani haina Coordinating Committee on Manipur Integrity Kokomi gi IPR Subcommittee gi convener PI Shamsana thadorokpa serol da phongdorakle Zero sena hai Tronglaubi terror attack asiga mari lenana me nipanda songtham Bijoy kawba mana media Mitta Mahaka Lanai oina nungaina taba mi kharaso atamnana hulambadagi hendoktuna India ki proxy war asigi mayakta akhoi miyamna hauriba ihau khongjang singbu malay miyamda lana paktokoda natana matam sangna miyam gi damak chongthoktuna leibak khunagi oiba issue kya da mangchin thana thabak tawduna lakliba CSO singbu lana uhangadaba mayek sengdaba wafam kya phongdoki haire Zongtham Bijoy na phongdokhiba wafam sing asina miyambu chamamnaba thohanbata natana mitai phuruk ki unity da sauna ka hengadaba amade malem gi miyamna mitai phuruk ki morality bu thaknem na ukhiba yaba masak sing yawbo maramna tangai fadana mahangna miyamda mayek sengna sengtokpa mathau tai haide haukiba April 3 ki lonaba ahingda thokiba rocket capsin duna pikliba anga ani tamthina hatkhiba Tronglaubi terror attack ase kuki narco terrorist singna tawkiba nate masimitai politicians singi maraktagi mi anina politics ki khudong saba lawnaba tawkhibani conspiracy ni terror attack ase ki matungda pendraba khoisaunaraba miyamna attack ase bu yaningtaba phongdoktuna masigi mayakta hauriba miyam ki ihau ase senjau paiba black money paiduna leba mi amana sel thadaduna hauhanbani miharasi Tampakta khudam nariba mitai amadi pangal phurup anigi marakta communal conflict thohanaba sinba khujil thorang amasuni haina Bijoy na media mit aduda phongdoke sahi ahum apung pharba ku narco terrorist ki lansigi manungda thokiba khwaidagi tamthiba terror attack ama oiriba mamagi mathada kolaga tumliba anga anibu tamthina hatokpi kiba mipum khudimake thamoi kai kiba thodok ku terrorist na lan asiga mari lenana mitai singda tamthiba paujal ama piba amadi crisis asida India government na Lauriba role ado miyamda takpa yamna maru eba Tronglaubi terror attack mari lenaba wafamne sahi ahum apung pharaba crisis asigi anawa mayon amada honghangadaba wafam singne masi samsamba tarai tarai ba wafam nate maramaduna Bijoy na matam changna Tronglaubi terror attack asigi matangda thijinbadagi phanglakpani hana puthokpirapa wafam sing asi achumbani haibagi khudam changdam evidence sing adu numit mangani phawbugi manungda Manipur miyamda thamgadabane haidaba wafam sing adugi asumarangi wayaldi miyamna tawsanu haide mahana numit mangani gi manungda matik chaba khudam sangtam puthokpa ngamdrabade India lagana kuki narco terrorist sing sizinaduna maitai amadi lamdam sigi yellow proof sing muthanaba chathariba proxy war sigi collaborator amani haina lawgane wafam sing asi asumbani habigi matik chaba khudam sangtam piba ngamlabade lepa miyam amadi kokomina phagak phaina lepkane haina su zero sinama Khatarakle Bangladesh the measures laina sandorakpata angang taranithoi sikre asiba masing samriga yankhaima thoi yaukre haide Bangladesh the measures soigani haina thajaba license amaram oiduna nawhaunana angang taranithoi sikre masi tharaga lebas the license asiga mari laina sikiba masing samriga yankhaima thoi yaukre hana pawgi source na haide angang taranithoi sibagi thawdo asi pungkun marigi manungda thokibani makhoi taranithoi dugi manungda mari de measures ki case ni haina confirm tawre aduga nipan su laina asigi sab manaba layong tawduna sikibane confirm makti tawdri haina Directorate General of Health Services DGHS amasung atai pawge sourcing na haike Myanmar hunta ge airstrike ta mioi mari sikre hade Myanmar ge khathang budalai basin state ke mindat amasung kan pedlet Myanmar hunta nong makhakta da nong thakta gi landa taramanga rom chathaduna prisoner of war POW yauna mioi mari hat khre hade Chin People's Union Chin People's Army CPU CPA na thablaki bawaro lamada haukiba me taramathogi namidang pung taramathogi ni phumanga rom tarakpada mindat Myanmar Lanmigi fighter jet singna anirak landara ke me tarani thoida su tawn asida amohana nong thaktagi landa tarama thoirak sathaki haire CPU CPN nong thaktagi landa sathaki badu the government building tara yauna yum tara manga mangta ke haire